ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯌꯨꯛꯇꯒꯤ ꯁꯨꯝ ꯂꯩꯒꯥꯏꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤ ꯑꯃꯨꯛ ꯂꯥꯛꯇꯕ ꯄꯦꯁꯦꯟ ꯑꯃꯨꯛ ꯂꯥꯛꯇꯕ ꯃꯤꯒꯁꯦ ꯑꯃꯨꯛ ꯅꯥꯅꯗ꯭ꯔꯕ ꯈꯪꯗꯦ ꯗꯥꯛꯇꯔ ꯕꯥꯕꯨꯒꯤ ꯔꯨꯝꯗꯨꯕꯨ ꯀꯔꯝꯕꯅꯣ ꯂꯣꯏ ꯁꯇꯔ ꯂꯣꯜꯂꯤ ꯃꯁꯤꯒ ꯒ꯭ꯂꯥꯁ ꯄꯥꯟ ꯑꯃ ꯂꯩꯔꯤ ꯂꯥꯛꯑꯣ 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 ꯏꯕꯨꯡ ꯂꯥꯛꯑꯣ 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 ꯐꯝ ꯍꯥꯏꯌꯣ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯔꯤ ꯇꯧꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯍꯦꯛ ꯊꯪꯅꯕꯗ ꯐꯥꯔꯃꯦꯁꯤ ꯑꯃ ꯂꯩꯌꯦ ꯐꯥꯔꯃꯦꯁꯤꯗꯨꯒ ꯑꯩꯅ ꯌꯦꯡꯍꯜꯂꯨꯕꯗ ꯄ꯭ꯔꯦꯁꯔ ꯆꯦꯛ ꯇꯧꯕꯗ ꯄ꯭ꯔꯦꯁꯔꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯣ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯥꯔ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯑꯝꯇꯪ ꯇꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯒꯤꯗꯣ ꯀꯩ ꯆꯤꯟꯇꯥ ꯇꯧꯅꯨ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯂꯥꯏꯂꯨ ꯋꯥꯏꯗꯨꯅꯤ ꯌꯥꯝ ꯏꯂꯥꯏ ꯂꯥꯏꯈ꯭ꯔꯦ ꯑꯗꯣ ꯃꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯇꯥꯛꯄꯤꯔꯣ ꯃꯤꯡꯗꯤ ꯔꯃꯦꯁ ꯀꯧꯖꯩ ꯁꯥꯔ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤꯅ 53 ꯁꯨꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯈꯨꯗꯤꯡ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯑꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯟ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯑꯅꯥꯕꯁꯦ ꯐꯍꯟꯕ ꯅꯪꯒꯤ BP ꯂꯣꯅꯤꯗꯅ ꯐꯦꯃꯤꯂꯤꯗꯤ ꯂꯩꯔꯕ꯭ꯔꯥ ꯐꯦꯃꯤꯂꯤ ꯂꯩꯖꯔꯦ ꯁꯥꯔ ꯑꯗꯨꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯅ ꯇꯥꯛꯏꯕ ꯁꯤꯁꯇꯦꯝꯁꯦ ꯆꯠꯂꯣ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯆꯠꯈꯤꯕꯒ ꯌꯨꯝ ꯌꯧꯕꯒ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯁꯦ ꯐꯖꯅ ꯈꯟꯅꯔꯣ ꯌꯨꯝ ꯌꯧꯈꯤꯕꯒ ꯈꯟꯅꯗꯣꯏꯃꯦ ꯑꯩꯁꯦ ꯌꯦꯡꯒꯠꯅ ꯈꯟꯅꯊꯣ ꯃꯔꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯗꯩ ꯈꯟꯅꯊꯣꯛꯑꯒꯅꯦ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯄ꯭रेशꯔꯗꯣ ꯑꯣꯜꯂꯨꯔꯣ ꯑꯗꯨ ꯂꯣꯏꯕꯒ ꯑꯗꯣ ꯀꯌꯥ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯣ ꯍꯌꯦꯡ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯅꯪ ꯅꯨꯄꯤꯗ ꯍꯥꯏꯔꯝꯒꯗꯕꯅꯤ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯥꯅ ꯁꯧꯕ ꯍꯥꯏꯅ ꯁꯧꯕ ꯇꯨꯝꯃꯤ ꯅꯪꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩ ꯃꯥꯅ ꯁꯨꯝ ꯁꯧꯕꯁꯦ ꯍꯧꯕ ꯃꯥꯅ ꯁꯧꯔꯒ ꯑꯗꯨꯗꯩꯗꯤ ꯍꯧꯒꯠꯂꯒ ꯐꯨꯒꯝ ꯇꯤꯡꯒꯠꯅ ꯈꯟꯅꯔꯣ ꯐꯨꯒꯝ ꯈꯟꯅ ꯂꯣꯏꯔꯒꯅꯦ ꯅꯪ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯄ꯭रेशꯔ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧ ꯑꯣꯜꯂꯁꯤ ꯑꯃꯨꯛ ꯑꯗꯨꯒꯗꯤ ꯈꯔ ꯍꯦꯟꯀꯠꯄꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯪ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯣ ꯑꯁꯤꯅꯤ ꯅꯪꯁꯦ ꯄꯩꯁꯥꯒ ꯑꯃꯨꯛ ꯆꯪꯅ ꯇꯤꯡꯉꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯚꯤꯖꯤꯠꯇꯣ ꯄꯤꯕꯤꯔꯝꯃꯣ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯆꯠꯂꯣ ꯀꯔꯤꯅꯣ ꯗꯥꯛꯇꯔ ꯕꯥꯕꯨꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯉꯛꯄꯅꯤ